Hello friends, grammar ꯑꯃ ꯍꯧꯔꯁꯤꯀꯣ. ꯑꯩ ꯉꯁꯤ ꯉꯔꯥꯡꯗꯤ ꯂꯣꯛ ꯂꯩꯕꯅꯤꯅ ꯈꯔꯗꯤ ꯇꯧꯔꯅꯤꯀꯣ. ꯀꯣꯔꯣꯅꯥꯒ ꯑꯣꯏꯔꯝꯗꯅ ꯋꯥꯔꯤꯗ. ꯑꯩꯈꯣꯏ ꯅꯥꯎꯟꯁ ꯂꯣꯏꯈ꯭ꯔꯦ, ꯄ꯭ꯔꯖꯦꯟ ꯇꯦꯟꯁ ꯂꯣꯏꯈ꯭ꯔꯦ, ꯄ꯭ꯔꯣꯅꯥꯎꯟꯁꯦ ꯇꯥꯛꯊꯣꯛꯁꯤꯔꯣ ꯃꯔꯛꯇ ꯂꯩꯁꯦ. ꯐ꯭ꯌꯨꯆꯔ ꯇꯦꯟꯁ ꯇꯧꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯐ꯭ꯌꯨꯆꯔ ꯌꯦꯡꯉꯁꯦ, ꯐꯨꯇꯨꯔꯦꯁꯦ ꯌꯦꯡꯉꯁꯦ. ꯐ꯭ꯌꯨꯆꯔꯁꯦ ꯌꯥꯝ ꯌꯥꯝꯃꯝꯃꯤꯅ ꯐ꯭ꯌꯨꯆꯔ ꯔꯦꯀꯣꯔꯠ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯇꯧꯔꯤꯃ. ꯚꯤꯗꯤꯑꯣꯁꯦ ꯄꯨꯡ ꯑꯃ ꯁꯥꯡꯗꯣꯏꯔꯥ ꯃꯤꯅꯤꯠ 10 ꯁꯥꯡꯗꯣꯏꯔꯥ ꯈꯪꯗꯦꯀꯣ friend. There are a number of different ways of referring to the future in English. ꯑꯩꯈꯣই future ꯋꯥ ꯉꯥꯡꯒꯦꯗꯤ ꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯅꯀꯣ. Different ways ꯂꯩ ꯍꯥꯏꯕ English language. ꯑꯩꯈꯣꯏꯅ ꯈꯟꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ, ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ. ꯗꯦꯠ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯖꯁ ꯐ꯭ꯌꯨꯆꯔ ꯈꯛꯇꯪ ꯋꯥ ꯍꯥꯏꯕ ꯅꯠꯇꯦꯕ. ꯍꯣꯏ ꯃꯇꯝꯗꯨ ꯈꯛꯇꯪ ꯍꯥꯏꯕ ꯅꯠꯇꯦꯕ. ꯐ꯭ꯌꯨꯆꯔꯗ ꯊꯣꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯩꯈꯣꯏꯅꯅꯦ ꯃꯣꯏꯁꯤꯗ ꯍꯥꯏꯁꯦ. ꯑꯩꯈꯣꯏꯅ ꯑꯣꯕꯤꯌꯁꯂꯤ ꯍꯧꯖꯤꯛ ꯅꯠꯇꯕ ꯋꯥꯁꯨ ꯐ꯭ꯌꯨꯆꯔ ꯍꯥꯏꯔꯅꯤꯅꯀꯣ. ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯑꯣꯡ ꯃꯇꯧ, ꯑꯩꯈꯣই ꯑꯦꯇꯤꯇ꯭ꯌꯨꯠꯁꯨ ꯍꯥꯏꯕ ꯌꯥꯏꯕ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯅ ꯐꯣꯡꯗꯣꯛꯄꯗꯀꯣ. ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯒꯅꯤ ꯀꯥꯏ. All of foreign ideas can be expressed using different tense. Simple prediction ꯇꯣ ꯁꯤꯒꯤ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯤꯅ ꯍꯥꯏꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯗꯤꯛꯁꯟꯒꯨꯝꯕ ꯇꯧꯕꯗꯀꯣ friend. ꯅꯠꯇ꯭ꯔꯒ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯒꯨꯝꯕ ꯁꯤ ꯐ꯭ꯌꯨꯆꯔꯒꯤ ꯉꯥꯛꯇꯅꯤꯗꯅꯀꯣ. ꯄ꯭ꯂꯥꯟꯁ ꯑꯦꯟ ꯏꯟꯇꯦꯟꯁꯟ, ꯑꯩꯈꯣꯏꯅ ꯀꯩ ꯄ꯭ꯂꯥꯟꯒ ꯇꯧꯕ, ꯑꯗꯨꯒ ꯑꯩꯅ ꯀꯩ ꯇꯧꯅꯤꯡꯉꯥꯏ ꯈꯟꯕ ꯏꯟꯇꯦꯟꯁꯟꯗꯣ ꯑꯗꯨꯁꯨ ꯍꯦꯟꯅ ꯇꯥꯏꯝ ꯇꯦꯕꯜ ꯏꯚꯦꯟꯁꯨ ꯑꯣꯏꯔꯦ. ꯇꯥꯏꯝ ꯇꯦꯕꯜꯒ ꯁꯦꯝꯕꯅꯣ. ꯑꯗꯨꯒ ꯄ꯭ꯔꯦꯗꯤꯛꯁꯟ ꯇꯧꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟꯒꯤ ꯏꯚꯤꯗꯦꯟꯁꯀꯤꯗ ꯕꯦꯁ ꯇꯧꯔꯒ ꯑꯗꯩ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯄꯥꯝꯕ ꯑꯩ ꯇꯧꯒꯦꯒ ꯈꯟꯕ ꯋꯤꯂꯤꯡꯅꯦꯁ. ꯑꯗꯨꯒ ꯑꯦꯛꯁꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯏꯟ ꯗ ꯐ꯭ꯌꯨꯆꯔ ꯀꯣ. ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯀꯩ ꯑꯣꯏꯔꯛꯄ ꯌꯥꯏ ꯀꯥꯏ ꯍꯥꯏꯕꯅꯀꯣ. ꯑꯩꯈꯣꯏ ꯔꯨꯇꯤꯟ ꯑꯣꯏꯕ ꯊꯕꯛ, ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯈꯟꯕ ꯊꯕꯛ, ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯀꯗꯧꯕ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯊꯨꯅ ꯊꯣꯛꯀꯗꯕ ꯊꯕꯛ ꯍꯥꯏꯒꯦꯁꯨꯀꯣ. ꯄꯣꯠ ꯑꯃ ꯑꯣꯏꯔꯁꯨ ꯍꯥꯏꯖꯕꯅꯤ friend, ꯃꯅꯤꯄꯨꯔꯤꯗ ꯁꯨꯝ ꯍꯥꯏꯕꯁꯤꯁꯨ ꯂꯨꯏꯅꯤ. ꯑꯩꯈꯣꯏ ꯀꯩ ꯇꯧꯁꯤꯒꯦ ꯀꯥꯏ ꯍꯥꯏꯕꯗꯣꯀꯣ. ꯀꯩ ꯇꯧꯕ ꯌꯥꯏ ꯀꯥꯏ ꯍꯥꯏꯕ, ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯀꯣ. ꯑꯗꯨꯅꯤ ꯌꯥꯎꯅꯤ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯀꯤ ꯑꯦꯗꯚꯥꯏꯁ ꯁꯨꯝ ꯍꯥꯏꯔꯒꯦ. ꯔꯨꯜ ꯌꯥꯝ ꯈꯪꯗꯁꯨ ꯍꯥꯏꯇꯥꯔꯦ. ꯁꯨꯝ ꯀꯩꯅꯣꯒꯨꯝꯕ ꯈꯔ ꯈꯪꯉ ꯂꯣꯏꯔꯦꯁꯦ friend, ꯅꯠꯇ꯭ꯔꯥ? ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯂꯨꯅ ꯁꯟꯅ ꯈꯜꯂꯨꯅꯨ. ꯁꯤ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯅꯤꯅ. There will be snow in many areas. ꯍꯌꯦꯡꯗꯤ ꯁ꯭ꯅꯣ ꯊꯣꯛꯑꯅꯤ, ꯁ꯭ꯅꯣꯐꯣꯜ ꯇꯥꯔꯅꯤ ꯃꯦꯅꯤ ꯑꯦꯔꯤꯌꯥꯁꯇꯀꯣ. ꯀꯔꯤꯝꯇꯅꯣ ꯋꯤꯜ ꯕꯤ ꯍꯥꯏꯁꯦ ꯁꯤ ꯐ꯭ꯌꯨꯆꯔꯅꯦꯕ. ꯀꯔꯤꯝꯇꯅꯣ ꯍꯌꯦꯡ ꯊꯣꯛꯄ ꯌꯥꯏ, ꯇꯨꯃꯣꯔꯣ ꯍꯥꯏꯗ꯭ꯔꯥ. ꯑꯗꯨꯅ ꯐ꯭ꯌꯨꯆꯔ ꯅꯠꯇ꯭ꯔꯥ friend. ꯑꯗꯨꯒ ꯌꯦꯡꯉꯨ, ꯑꯥꯏ ꯑꯦꯝ ꯃꯤꯇꯤꯡ ꯖꯣꯟ ꯍꯥꯏꯁꯤꯁꯨ ꯐ꯭ꯌꯨꯆꯔꯅꯦꯕ. ꯁꯤ ꯐ꯭ꯌꯨꯆꯔꯅꯤ. ꯐ꯭ꯌꯨꯆꯔ ꯍꯥꯏꯁꯤ ꯄ꯭ꯔꯖꯦꯟ ꯀꯟꯇꯤꯅ꯭ꯌꯨꯁꯅꯤꯀꯣ. ꯑꯗꯨꯁꯨ ꯃꯤꯇꯤꯡ ꯑꯅ ꯍꯥꯏꯔꯕꯅꯤꯀꯣ. ꯑꯩ ꯎꯅꯒꯅꯤ ꯍꯥꯏꯕꯅꯦꯕ. ꯍꯧꯖꯤꯛ ꯊꯣꯛꯇ꯭ꯔꯤꯗꯅ ꯑꯩ ꯎꯅꯗ꯭ꯔꯤꯗꯅ. ꯑꯗꯣ ꯁꯤ ꯌꯦꯡꯉꯨ, ꯑꯩꯈꯣই ꯃꯊꯪ ꯁꯝꯃꯔꯁꯦ ꯑꯦꯕ꯭ꯔꯣꯗꯇ ꯁ꯭ꯄꯦꯟ ꯇꯧꯅꯤ. ꯋꯤ ꯑꯥꯔ ꯒꯣꯌꯤꯡ ꯇꯨ ꯁ꯭ꯄꯦꯟ ꯒꯥꯏ. ꯁꯤꯁꯨ ꯐ꯭ꯌꯨꯆꯔꯅꯦ. ꯗ ꯄ꯭ꯂꯦꯟ ꯇꯦꯛꯁ ꯑꯣꯐ ꯑꯦꯠ. ꯁꯤꯁꯨ ꯀꯩꯅꯣꯅꯦꯕ. ꯑꯗꯨ ꯌꯦꯡꯉꯨ, 3 ꯊꯣꯛꯀꯅꯤ ꯀꯥꯏꯅ. ꯇꯦꯛꯁ ꯄ꯭ꯂꯦꯟꯗꯣ ꯄꯥꯏꯅꯤ ꯍꯥꯏꯅꯦꯕ. I think it is going to ꯅꯣꯡ ꯇꯥꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅ. ꯊꯣꯛꯇ꯭ꯔꯤꯗꯅ. ꯑꯗꯣ ꯁꯤꯁꯨ ꯂꯦꯞꯄꯤꯒꯦ ꯀꯥꯏ ꯍꯥꯏꯅꯤꯀꯣ. This time next week I will be sunbathing ꯍꯥꯏꯗꯤꯀꯣ. ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯍꯥꯏꯅ. You will be seeing John in the coffee tomorrow. When you ꯅꯪ ꯖꯣꯟ ꯎꯅꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯁꯦ ꯀꯥꯏꯗꯅ. You have to travel directly to London. ꯁꯤꯁꯨ ꯅꯪ ꯂꯟꯗꯟꯗ ꯄꯥꯏꯅꯤ ꯍꯥꯏꯅꯦꯕ. ꯇ꯭ꯔꯦꯟꯁꯦ ꯆꯠꯇꯣꯔꯦ ꯀꯥꯏꯁꯦ ꯐ꯭ꯌꯨꯆꯔꯅꯤ. ꯍꯧꯖꯤꯛ ꯆꯠꯇ꯭ꯔꯤꯗꯅ friend. ꯆꯪꯉꯕ. A month from now he will have finished all his exam. ꯉꯁꯤꯗꯒꯤ ꯊꯥ ꯑꯃ ꯂꯩꯔꯒꯗꯤ ꯃꯥꯏ ꯑꯦꯛꯖꯥꯝꯗꯣ ꯂꯣꯏꯔꯅꯤ ꯍꯥꯏꯅꯦꯕ. He will have ꯍꯥꯏꯁꯤꯅ ꯂꯣꯏꯔꯝꯃꯒꯅꯤ ꯍꯥꯏꯅ. ꯃꯥꯏ ꯑꯦꯛꯖꯥꯝꯗꯣ ꯂꯣꯏꯔꯒꯅꯤ ꯍꯥꯏꯅ. all his exam. ꯏꯪꯂꯤꯁ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨ ꯁꯤꯟꯅꯕꯤꯗꯕꯀꯣ. A month from now he will have finished ꯀꯥꯏꯅ ꯏꯗꯤ ꯍꯥꯞꯄꯤꯗꯣ.
ꯁꯤꯁꯦ will have ꯑꯅ ꯌꯥꯎꯏꯗꯅ friend ed ꯍꯥꯞꯄꯩꯁꯦ past ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯈꯪꯉꯦꯅ ed ꯍꯥꯞꯄꯦꯅ ꯅꯣꯏꯅ pastꯀꯤ ꯋꯥꯈꯜꯗ ꯈꯜꯂꯒꯅꯤ ꯑꯗꯨꯗꯣ ꯍꯥꯏꯖꯧꯅꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯦꯟꯁ ꯃꯌꯥꯝꯗꯩ ꯈꯪꯒꯗ꯭ꯔꯥ it is clear from this example that several tenses are used to express the future ꯑꯩꯈꯣꯏ futureꯗ ꯇꯧꯒꯗꯕ ꯊꯕꯛꯇꯨꯅ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯆꯨꯝꯃꯤꯅꯦ ꯐ꯭ꯔꯦꯟ ꯃꯅꯤꯡ ꯍꯜꯂꯛꯑꯁꯤ ꯂꯣꯛ ꯊꯨꯡꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤ ꯆꯤꯊꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦꯅꯣ ꯃꯗꯣ ꯍꯜꯂꯒꯦ ꯁꯤꯝꯄꯜ ꯐ꯭ꯌꯨꯆꯔ ꯇꯦꯟꯁ ꯇꯥꯛꯑꯁꯤꯀꯣ तो सी सिंपल फ्यूचर कमाई सेम है ना सिंपल फ्यूचर कंपोज ऑफ टू पार्ट्स है will और shall हम हापने का प्लस द infinitive without to असंग मोइन तौ जरा फ्रेंड असंग मोइन तौ इन फजा the simple meaning composed of will plus shall plus the infinitive का without to है infinitive है subject plus will plus infinitive without to है जो he will live है subject ले रहे हैं अरे will ले रहे हैं will नत्रगा shall ले रहे हैं plus infinitive without to है जो he will live है सी visual tense का मैं form तो मेरे से नहीं लगा फ्रेंड सारे big station में हैं ऊपर ना affirmative का I will go affirm तो का है I shall go shall जिन्हें यहाँ polite हुई है अपने का friend shall का will सिंह अब जाते ना तो shall जिन्हें खराब polite हुई पर यहाँ में ऐसे सारा के ऐसे करने का है भी मालूम होगा ऐसे सारा के है बता shall जिन्हें खराब यहाँ polite हुई पर आधे ही हुआ है अदू ना तो अदू हुई पर negative जिन्हें को they will not see they will not see or will not see का जब माने का से tension की बात है ना खाने ना friend अदू हुई है ना अदू हुई पर यहाँ खाने ड्रेस है will not चेको subject will plus without कनो तो affirmative तो ना interrogative question हंग बने will she ask मा हंग दरो है ना will she ask subject का कनो जैसे change तो ना सोमना होते क्या जगह ꯁꯤꯁꯤꯅ ꯁꯣꯝꯗ ꯂꯥꯛꯀꯗꯧꯗꯣ ꯈꯪꯉꯕ ꯁꯣꯝꯅ ꯁꯣꯝ ꯆꯠꯂꯀꯥꯟꯗꯗꯤ ꯀꯩꯅꯣ ꯑꯣꯏꯅꯩꯗꯅ ꯑꯦꯐꯥꯔꯃꯦꯇꯤቭ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯏꯟꯇꯔꯣꯒꯦꯇꯤꯞꯇꯗꯤ ꯍꯦꯡ ꯑꯣꯟꯊꯣꯛꯅꯒꯗꯧꯕ ꯏꯟꯇꯔꯣꯒꯦꯇꯤꯞ ꯅꯦꯒꯦꯇꯤꯞꯇꯅ ꯑꯃꯨꯛ ꯋꯨꯜ ꯅꯣꯠꯇꯣ ꯁꯤꯗ ꯍꯥꯞꯄꯒ ꯁꯕꯖꯦꯛꯇꯨꯅ ꯁꯤ ꯂꯩꯔꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯀꯣꯏꯁꯟ ꯃꯥ ꯑꯃ ꯍꯥꯞꯄꯅꯤꯅ ꯀꯣꯟꯇ꯭ꯔꯦꯛꯁꯟ ꯑꯅꯤ ꯋꯥꯔꯗ ꯑꯅꯤ ꯁꯝꯖꯤꯟꯕꯗꯣ ꯈꯪꯉꯤꯅ ꯁꯤ ꯑꯥꯏ ꯋꯤꯜꯁꯦ ꯑꯥꯏ ꯋꯤꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯦꯅ ꯋꯤ ꯋꯤꯜꯗ ꯋꯤ ꯋꯤꯜꯗꯅ ꯀꯣꯟꯇ꯭ꯔꯦꯛꯁꯟ ꯑꯅꯤ ꯇꯧꯁꯟꯅꯕꯗꯣ ꯀꯣꯟꯇ꯭ꯔꯦꯛꯁꯟ ꯑꯅꯤ you will and you will she will he will she will they will and adobo it will sitane normally shorten tawdeba so it will just mine sign thoroga smani ite havenida khangena fra it will the smine thoroga smani iteba she will the smani itra fra it will the smani inadeba smani inadeba normally eat है जो खाने ना इसमें ई है मुझे खाने ना फ्रेंड example तो ऐसे affirmative I will see I will not see से future आता ना will I see interrogative को से example में आम लेना समय I shall not see I shall not है तो I will see I shall see the I shall not का ऐसे सुम्मा का जन्म इब्रा नोंग तो इरामा shall I see का ऐसे N T जन्म नोंग तो इब्रा इरामा इन्हें हाँ I जो इधे you will see you will not see नंग उधेरो थेंग देरो नंग थेंग रोई देरो नंग थेंग देरो
ꯅꯪ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅꯦꯕ ꯁꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ he will he she it will she he will not she will she ꯑꯗꯨꯅ will she will ꯁꯦꯜꯁꯦ ꯃꯣꯏꯅ ꯀꯩꯅꯣꯗꯤ ꯍꯥꯏꯌꯦꯡꯀꯣ ꯁꯤꯗ ꯂꯥꯛꯑꯦ ꯅꯣꯠꯁꯤꯗ ꯃꯈꯥꯁꯤ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝꯁꯦ ꯇꯧꯊꯣꯛꯑꯅꯤꯅꯀꯣ ꯅꯣꯠ we will sell is slightly dated ꯍꯥꯏꯗꯤ ꯈꯤꯇꯪ outdated ꯑꯣꯏꯔꯒꯅ dated ꯍꯥꯏꯗꯤ ꯀꯨꯏꯔꯦ ꯍꯥꯏꯕꯅꯦꯕ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯋꯥꯅ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ will ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕ I will ꯍꯥꯏꯅ ꯁꯤꯖꯤꯟꯅꯅꯤ we will ꯑꯅꯀꯣ we shall I shall ꯑꯗ ꯌꯥꯝ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯕꯅꯤ ꯍꯥꯏꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯝꯄꯜ ꯐ꯭ꯌꯨꯆꯔ ꯐꯪꯁꯟ ꯇꯥ ꯍꯥꯏꯁꯦ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯀꯤ ꯐꯪꯁꯟꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯁꯤꯝꯄꯜ ꯐ꯭ꯌꯨꯆꯔꯁꯤꯒ The simple future refers to a time later than now. ꯑꯩꯈꯣꯏꯅ simple futureꯁꯤꯅ ꯍꯥꯏꯁꯦ ꯃꯇꯝꯅꯦꯕ ꯃꯇꯝ ꯉꯥꯛꯇꯅꯤꯅ ꯂꯦꯇꯔꯗꯤ ꯍꯧꯖꯤꯛ ꯅꯠꯇꯦ ꯂꯦꯇꯔ ꯗꯦꯟ ꯀꯔꯤ ꯅꯥꯎ ꯍꯧꯖꯤꯛ ꯅꯠꯇꯕꯗꯣ ꯑꯗꯨꯕꯨ ꯑꯗꯨꯒ ꯃꯥꯅ ꯐꯣꯡꯗꯣꯛꯏꯁꯤ ꯑꯦꯛꯁꯄ꯭ꯔꯦꯁꯦꯁ ꯍꯥꯏꯗꯤ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯅꯤꯅꯀꯣ ꯐꯦꯛꯁ ꯅꯠꯇ꯭ꯔꯒ ꯁꯥꯔꯇꯦꯟꯇꯤ ꯐꯦꯛꯁ ꯅꯠꯇ꯭ꯔꯒ ꯁꯥꯔꯇꯦꯟꯇꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯥꯔꯇꯟ ꯑꯣꯏꯕꯗꯣ ꯈꯪꯉ ꯂꯩꯔꯕ ꯁꯥꯔꯇꯟ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯅꯤꯅꯀꯣ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯐꯦꯛꯁꯕꯨꯗꯤ ꯁꯥꯔꯇꯦꯟꯇꯤꯁꯦ ꯑꯗꯨꯁꯨꯅꯤꯅ there is no attitude ꯌꯥꯎꯗꯦꯕ ꯁꯤꯗꯗꯤ simple future simple future in this case there is no attitude attitude ꯍꯥꯏꯗꯤ ꯃꯑꯣꯡ ꯃꯇꯧꯗꯗꯤ ꯎꯠꯇꯦ ꯍꯥꯏꯕꯅꯤ simple future ꯑꯗꯨꯅ ꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯁꯨ ꯌꯥꯏꯁꯦ ꯐ꯭ꯔꯦꯟ ꯑꯗꯨꯒ my simple future ꯀꯥꯏ ꯁꯤꯟꯅꯩ ꯀꯣ the simple future is used ꯑꯅ ꯍꯥꯏꯁꯦ ꯀꯥꯏ ꯁꯤꯟꯅꯩ ꯍꯥꯏꯕꯗꯨꯅ ꯑꯁ ꯃꯆꯨ ꯍꯣꯡ ꯂꯩꯔꯝ to predict a future event ꯑꯃ predict ꯇꯧꯒꯦꯗꯅ ꯑꯗꯨ ꯃꯇꯝꯗ ꯁꯤꯟꯅꯩꯕ it will rain tomorrow ꯍꯥꯏꯁꯦꯉꯁꯤ ꯍꯥꯏꯕ ꯋꯥꯅꯤꯗꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯋꯥꯅꯤ ꯉꯁꯤ ꯅꯣꯡ ꯇꯥꯕ ꯌꯥꯏ ꯉꯁꯤ ꯅꯣꯡ ꯇꯥꯒꯅꯤ ꯍꯥꯏꯅꯦꯕ with I to express spontaneous decision ꯑꯗꯨꯒ I-ꯒꯨꯝꯕ we-ꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯗꯤꯅ spontaneous ꯑꯣꯏꯕ decision ꯍꯦꯛꯇ ꯈꯨꯗꯛꯇ ꯂꯧꯕ decision ꯑꯃ ꯍꯥꯏꯅꯕ ꯋꯥꯁꯦ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯦ ꯁꯤꯖꯤꯟꯅꯩꯕ spontaneous ꯍꯥꯏꯁꯤꯅ ꯈꯨꯗꯛꯇ ꯊꯠ ꯇꯧꯕꯗꯣ ꯈꯪꯉꯦ spontaneous ꯑꯩꯅ ꯇꯥꯛꯏꯉꯩ spontaneous ꯉꯥꯛꯇꯅꯤ ꯐ꯭ꯔꯦꯟ ꯔꯤꯌꯦꯜ ꯂꯥꯏꯐꯅꯤ spontaneous ꯍꯥꯏꯁꯦ ꯑꯗꯨꯅ I will pay for the ticket by credit card ꯑꯗꯣ spontaneousꯅꯦꯕ ꯇꯤꯀꯦꯠ ꯀꯛꯅꯦꯅ ꯆꯠꯂꯦ ꯑꯗꯨꯒ ꯑꯩ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯅ ꯄꯦ ꯇꯧꯔꯒꯦ ꯇꯤꯀꯦꯠꯇꯨ ꯂꯩꯔꯒꯦ ꯍꯥꯏꯅꯦꯕ ꯄꯦꯃꯦꯟꯇꯨ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯅ ꯇꯧꯔꯒꯦ ꯈꯨꯗꯛꯇ ꯍꯥꯏꯔꯛꯄꯗꯣ spontaneous decision ꯍꯥꯏꯁꯦ ꯁꯤꯅꯤ to express willingness ꯑꯗꯨꯒ ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛ will ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦ I will washing up he will carry your bag for you ꯑꯩ ꯇꯧꯒꯦ ꯍꯥꯏꯅꯤꯅ ꯑꯩ ꯃꯥꯅ ꯄꯨꯕꯤꯒꯦ ꯀꯦꯔꯤ ꯇꯧꯕꯤꯒꯦ ꯅꯪꯒꯤ ꯕꯦꯒꯇꯣ ꯍꯥꯏ ꯅꯪꯒꯤ ꯐꯤꯗꯣ ꯁꯤꯗꯣꯛꯄꯤꯒꯦ ꯀꯥꯏꯗ ꯋꯤꯂꯤꯡꯅꯤꯅ ꯑꯩꯅ ꯇꯧꯒꯦꯅ ꯈꯟꯕꯗꯣ in the negative form to express unwillingness ꯄꯥꯝꯗꯕꯁꯨ ꯇꯧꯔꯣꯏꯕ the baby no it is soup ꯃꯥꯏ ꯁꯨꯞꯇꯣ ꯊꯛꯑꯣꯏ ꯍꯥꯏꯅꯦꯕ ꯆꯥꯔꯣꯏ ꯍꯥꯏꯅꯦꯕ ꯑꯉꯥꯡꯁꯦ ꯍꯥꯏꯅ until I have seen the manager ꯑꯩꯒꯤ ꯄꯥꯝꯗꯕꯗꯨ ꯎꯠꯂꯤꯅ ꯑꯩ ꯆꯠꯂꯣꯏ I will not live ꯑꯩ ꯆꯠꯂꯣꯏ ꯃꯐꯝꯁꯦ ꯆꯠꯂꯣꯏ until ꯑꯩꯅꯅꯦ ꯃꯦꯅꯦꯖꯔꯗꯨ ꯎꯗ꯭ꯔꯤꯐꯥꯎꯗ ꯊꯦꯡꯅꯗ꯭ꯔꯤꯐꯥꯎꯗ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯐꯥꯎꯗ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯅ I will not live until I have seen the managerꯍꯥꯏꯅ with I in the interrogative to make an offerꯒꯨꯝꯕ ꯇꯧꯒꯦꯗꯤ interrogative I ꯁꯤꯖꯤꯟꯅꯔꯒꯗꯤꯀꯣ shall I open the window ꯑꯩ ꯁꯤ ꯊꯣꯡꯅꯥꯎꯁꯦ ꯍꯥꯡꯇꯣꯛꯎꯔꯣ ꯍꯥꯏꯅꯦꯕ shall I open the offerꯅꯤꯅ ꯑꯩ ꯊꯣꯡꯅꯥꯎꯁꯦ ꯍꯥꯡꯇꯣꯛꯎꯔꯣ ꯍꯥꯡꯇꯣꯛꯄꯤꯎꯔꯣ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯥ ꯐ꯭ꯔꯦꯟ ꯑꯗꯨ ꯂꯩ with we in the interrogative form to make a suggestion we ꯁꯤꯖꯤꯟꯅꯔꯗꯤꯀꯣ shall we go to the cinema tonight ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯃꯥ ꯌꯦꯡ ꯆꯠꯂꯨꯁꯤꯔꯣ ꯍꯣꯔꯦꯟꯗꯤ ꯀꯥꯏꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯁꯤꯃꯥ ꯌꯦꯡ ꯆꯠꯂꯨꯁꯤꯔꯣ ꯑꯩꯈꯣꯏ ꯍꯥꯏꯁꯤ ꯁꯖꯦꯁꯟꯅꯦꯕ ꯅꯥꯄꯤꯁꯦ ꯍꯣꯔꯦꯟ ꯁꯤꯃꯥ ꯌꯦꯡꯊꯣꯛꯎꯁꯤꯔꯣ ꯀꯥꯏ ꯁꯤꯃꯥ ꯌꯦꯡꯊꯣꯛꯅ ꯐꯕ꯭ꯔꯣ ꯍꯣꯔꯦꯟꯁꯦ ꯀꯥꯏꯅ ꯑꯗ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯋꯥ ꯅꯠꯇꯦꯅ ꯁꯤꯅꯦꯃꯥ ꯅꯨꯡꯗꯥꯡꯗ ꯂꯣꯏ ꯂꯩꯇꯦꯗꯅ ꯑꯃꯨꯛ ꯊꯥꯏꯅ ꯁꯤꯅꯦꯃꯥ ꯅꯨꯡꯗꯥꯡ ꯀꯥꯞꯄꯝꯕꯅ with I in interrogative to ask for advice or instruction I-ꯒ ꯁꯤꯖꯤꯟꯅꯔꯒꯗꯤ interrogative ꯐꯣꯝꯗ ꯁꯤꯖꯤꯟꯅꯔꯒꯗꯤꯅꯦ to ask for advice or instruction ꯍꯥꯏꯁꯦ what shall I tell the boss about this money ꯇꯣ advice ꯅꯠꯇ꯭ꯔꯒ instruction ꯍꯪꯕꯩꯅꯦꯕ ꯑꯩꯅ ꯕꯣꯁꯇ ꯁꯤ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏꯔ what shall I tell ꯍꯥꯏꯗ I-ꯒ shall-ꯒꯗ ꯑꯣꯟꯊꯣꯛꯅꯔꯀꯥꯟꯗ interrogative ꯑꯣꯏꯔꯛꯇ꯭ꯔꯥ ꯐ꯭ꯔꯦꯟ I-ꯒ shall-ꯒꯁꯦ I shall tell ꯍꯥꯏꯗꯤ interrogative ꯑꯣꯏꯗ꯭ꯔꯦꯅ informative ꯑꯣꯏꯔꯕ ꯑꯗꯨꯗꯤ
about this with you to give orders you ga sinaradigo order you will do actually as I say order pidawne nang aina haibdo adumak tawgadawni kaina order ne you will do actually as I say haina sininago adre with you ga sinaradigo with you was ani suri case ani to give an invitation period will you come to the dance with me will you marry me guys the invitation ega nonjaba nate nang ai luhongbi tra kai the invitation ne luhongbi gero luhongbi o kai invitation ne begging do nate will you come to the dance with me nang ai dance to la gero kai taban jong jamina se jamina siro kai jamina ke invitation ne da loidro ba fra loidro wow loishalage natra adobo modern English tadiga will je shall je prefer taweba kaina will jine hena sinai haibane modern English tadi shall jadi thaina gi tare shall matung na will lau sinida shall is sina bam harke modern English tadi will ne am sinai haibane shall is mainly used with I ga we ga to make an offer or suggestion tadina shall am sinai for example mathagi do yemro ko to shall je you shall he shall she shall they shall is only literary or poetic situation daga literally yamna tiny ga sine ba poetry kuma literary or ba pottery kuma shall je you ga he ga she ga they ga punna sine ta de shells I ga we ga ba di yamna offer kuma session kuma pira ga na sine ha what shall I tell the boss about this money ga je se advice kuma pi kuma ne sine ya offer kuma ne shall I open the window ga je se sinata adobo shell je atopa mi ga the other person je ko you see the other day yam literally or poetic or the sine haine with rings on her fingers and bells on her door she shall have music wherever she goes what is to see that poetic or yam literally or the sine sen khoi everyday kon ti sma ngang lam the sine ro with rings on her toes kare on her fingers and bells on her door she shall have music wherever she goes as lawyer mal future ko future gi asi future verb forms future simple future tense lawyer no ka fra ade asi lo shalajra min kya surong no khangde lo shalage na fra lo thong ga na tab di tarang mani na kar ngai mara ai on da be so pauti fare friend no si app se sina ge jo ga app na to jam ne ta sina ge jo ai da friend si app na to jo no google lam search to jo da si app se sam ha pi de ha pa si Oxford English grammar ga jen ban Oxford ki university do aduna se mo na te si ram sina ja yare friend no shan jara thank you good morning